Image Paodam miyeng tabiri basingbo ahan waktada Binita taram noksa bagaloyana kurumjari. Hojik Paodam asigi maroyo pau pijari. School phagahan se mission hawdokpadagi sarkargi school sing phagalak pagaloyana ming chanbagi sang hengalakle haina Chief Minister N Birena haikre. State asida pung kunmarigi manungda COVID-19 laisana miyoi sang humdra mari naba thengnakre miyoi anina laisasna laikidre. Loinana Citizenship Amendment Act na hankibagi mayokta Manipuri su Black Day gi palan tawkre. Hojik mapungayo palobirasi. Chief Minister N Birena haikre school phagahan si mission hawdokpadagi ngasidi sarkargi school sing phagalak pagaloyana ming chanbagi sang hengalakle. Wafam asing asi TJ Higher Secondary da pangthokpa school phagahan si mission gi makhada school mari sangaba amadi bosem na lawba class 10 position lawrakraba mahiroi singda Incentive Award pibagi tharamda Chief Minister na phongdokibani. Mahakna makha taraduna ngasidi Manipurda ahongba kaya uba phangle matam amada oja sing soi tawraga phi londuna matam ngaiduna tolok ngairamba society adu oidre oja singi phibam phagatnaba competition pangthoknaba cabinet ta puthoktuna khanaragani. Matam amada mahiroi lambi sorokta thoktuna water cannon amadi tear gas katuna police ka mugnaduna leiba adu ngasidi social issues sing lenga asna sabchana thengnaduna lakpagaloyana darkar oibada Delhi da satsi. School phagahan se mission lakpadagi ngasidi sarkargi school da position gi sang lakpa hengalakle mission gi makhada school nipan amasu athubada sanganaba honaragani haiki. Tharamadуда Education Minister S Rajan, Works Minister TS Biswajit amadi MLA Brojen su saruk yaki. Education See generation to generation the same gada pan gada what putting what he depends is to and wazasin yamaroi wazasin and wazasin na karibumba negle charba wazasin na time pass ki type do magi ai office na ge oruga soi do maga saida philo leiraga tolop soi di na leiraga society loire adunani ekoina ojasinda kari basis kari kamai torkanda ojasin di bathau se motivate tawsi kamai hapsi ga kanada bane khana. Manipur ki Governor Dr. Nazma Heptulana December 32 nupi lan numina lakpada Manipur ki miyamda yaifa paujal pirakli. Mahaki paujal da Governor na hai Manipuri nupi sinister asi social amadi economic activities singda maruiba thodang lawri. Ngasi phawada Manipuri nupi singa lawriba thodang sing thagat ingai ni amadi lakadoriba sahi singdasu lamdam asigi nupi singna true spirit ta laikhidraba thongna pharabi nupi singdugi tung ilakani haibagi thajabasu governor na phongdorakli. December 32 nupi la numina lakpada Manipuri Chief Minister N Birena su thongna pharabi Manipurgi ima singda ikai khumnabu ulakli. CM na pirakpa mahaki paujal da hai Nupilal asi Manipurda English Chapan Subna Mari Amadi English Chapan Kuntrapanda British Imperialist na Thoan Kiba Kuseng Chak Tangba Adugi Mayokta Lamdam asigi ima singna lantheng nakibadu Hojiki Mirona Ningsingduna Lady Haiki. Manipurda Hokiba Pung Kunmari asida general population ngi miyoi sam kuntra taru Central Armed Police Force CPF tagi percent kuntra nipan apunba miyoi sam humdra mari nauna positive oiba thengnabadagi state COVID-19 confirm case lising kuntaruk sanipan yangkai mapan sukre miyoi anina lekidabadagi apunba sikibagi masingna sahung kun amadi miyoi sam nifu marina discharge tokibadagi apunba recover tokiba masing lising kulumdoi sangwa nifu mathoi amadi active case na miyoi lising ani samapan maudrani pal leiduna Manipur recovery rate chada marputaret dasbik taruk marida leire. Ngasi nauna COVID-19 positive oiraba miyoi sing adudi RIMS ta kunithoi Jenims ta maudrong doi Imphal East Thobal amadi Tamenglong da mari Imphal West SN Diagnostic ta ahom
Maipakpi SCMC Jiban Hospital Senapati Kangpokpida Amamam Siza Hospital Tara Ras Medicity da Mapan Bisnupura Tara Matoi Babina Diagnostic ta Taruk Tengnaki General population ki positive oira punama local ngangtani makhoi punama lokhatuna COVID care facility phangan bagaloyana medical precautionary measures sing lokhatkre ngasi laikhidraba miyoi ani aduna Imphal East gi sahi 36 amadi sahi 94 suraba miyoi singni hairi Ministry of Health and Family Welfare Government of India gi pautak matungina Manipur Sarkar na COVID-19 vaccine kapnanaba thabak paikhatpa haure loyana vaccine thamnanaba call send point cham kuntaru Mapam Kandotuna EBIN mobile app ki kuthangda kupna yengsili haina Manipur ki Principal Health Secretary nangasi Lamphel Laiba Health Directorate ta sayol khuding pangthokpa paumi singu unabada phongdokre Hairiba vaccine asigdama frontline worker listing taramari gi ming Government of India gi Cowin portal da upload tokre loyana hauze government ki health worker cham kuntra nipa amadi private ki cham nipan gi ming upload taunabagidama thabak kana sathari Ngasigi Pamising Unabada Health Director K. Razona Hai, Hauzik Sarkar Asigi Health Department, Lena Astagi Kananaba Akan Mamong da Tabak Lokatli, Masida Prajasingna Gyan Tabiduna, Hai Riba, Satna Kanglon Singa Nasapiu, Masina Mipung Kudingi Yaipavo, Batantana Lena Asis, Handokpat Tingbang Amgani. Prajai Mataki, Adagi, Media Mataki, Hena, Masi, Helena, Ninki Ragati. Here na muy de su prada su COVID appropriate behavior like the mask the option riba function to riba isai to riba sak tan riba lumong riba ade mangani chapo riba haji bo to riba ade sora to riba se tan ubatam da mayam ma distancing maintain to da mayam ma lady masi wina je koi na photo wina mai ojan se ba je koi ki hen normal status to da ni COVID-19 pandemic asida haukiba pung kunmari da Kaksing District General Population nagi miyoi taruk nauna COVID-19 positive oiba thengnare ngasi positive oiraba miyoi taruk asi tharaga district asigi apunba COVID-19 confirm case masing satru humdra nipan sukre haina ngasi nungthil pung ani phawda laikhiba Kaksing District COVID-19 update report ta palli reports na makha taribadi district asigi miyoi taruk license na maram oraga laikhidre miyoi lising ama sahum maudra humdoina home quarantine tawna lairi aduga containment zone oina lauthokraba mafamna mangani Kaksing da hangliba COVID care center da COVID nanaraba miyoi kuntaret layengduna lairi atoppa anaba yankai humdoina tongan ba COVID care center singda thamli hairi COVID-19 dagi kharadang orabasu ngathokpa ngamnabagi pandamda sangsilakpa khongthang saruk ama oina ngasisu kuntarerak subo oina Thobal Kaithal da leiba 18 computerized eye testing and eye care center na hand sanitizer madi face mask na singbasing yenthotuna mateng pangkre ngasigi sanitizer madi face mask yenthokiba du eye care center dugi provider 18 maitegi mapong numit ka marilena Thobal Kaithal gi akoibada pofam phamliba ima iben singda madi dukan phamliba singda corona dagi kharada ngathokpada mateng oinaba mask hand sanitizer spray punna sani panmuk mateng pangkibani Khongcha sida Thobal Khetlekai deleba Youth for Tomorrow YFT gi members sing su saruk yaki loyana Thobal Traffic Police OC Loken Lusingba Kangbuna traffic jam thotanaba mateng tobirak pagidamak center sigi maikai dagi thagatpasu phongdorakli COVID thengnabada human rights haiba hiramda nomagi oiba awareness program amangasi hairokta leiba Ningol Club ki temporary office ta pangthokre Thoramaduda Hijam Priyokumar President Kadamadi Sophia Kundongbam President Ningol Club na President members sing oina saruk yaki Thoramaduda Bablu Loitongbam na resource person oina saruk yaduna hai miyamgi right haibasi karino haibasi ekoi khudimangna khangba yamnamak mathau tai adumakpo miyamgi thabak tawdrabasu miyoiba ama oina isagi right haibadi fundamental rights sing asidi ekoi khudingmakki tangai phadaba ama oi Miyamgi thabak tawribasingna masigi matangda khara marik chumna khangba darkar tai Manipur gumba human right violate yamna tawriba lamdam asadi mi amana hingbada changdaba yadaba right asi aikoina khanglaktabana violate tawbagi sang wangbani haiki Autonomous District Council Sandel gi Mikhalda 15 More constituency gi mirep oiriba Sonthang Mate alias ST Matena
Indo-Myanmar border town Moreda Manipur lengana COVID-19 na maram oiduna numidang pung 6 tagi ayuki pung 3 fawba curfew thamliba si yamna phai adubu Moreda laiba Christian lining satpasingi sahi amagi manungda amukta thokpa Christmas festival gi yengbiduna khara komthokpiyu haiduna phongdorakli makhatana mahakna More town gi street lamp sing yadana lairiba sisu Manipur lengana miyeng sanbiyu haiki Christmas is nakchen magaloinana project se More amasung border area gi damagda masi si khradang komthok lebedi ekhoi Christian singu yamna harawgani haibasi sal berenji amasung magi mentri member singa request tawjari Leibak asida Citizenship MMA Act 2013 pansana hankibagi mayokta ngasi CPI CPIM Forward Bloc amadi RSP gi apunba Lab Coordination Committee na Bharat Sinba thungna Black Day palan tawbagum Manipur da su palan tawkhre Lab Coordination Committee gi apunba kangbo amana Irawat Bhavan gi akoibada rally chatuna protest tawkhre protest aduda saruya kiba CPI Manipur State Secretary L Sotin Kumar na phongdokibada Bharat da CAA thamnaba honarakpagi mayokta tha ama subna Bharat ki praja singna akanba andolon tawduna lakhibani loyana general strike amadi rally amadi akanba khongjang kya sathaki madu punama BJP lengana tabidana parliament ta pass tawki Bangladesh Afghanistan Pakistan singbagi Hindu lakya puslaklaga citizenship piba haibasi maruoina BJP lenga kidi Hindu rashtra ama semningbagi asauba manglana amada satharakibani Bharat ta thabak phangdaba chaba phangdaba setpa phangdaba yum leitabagi problem mayam asi atoppa leba kyadagi Hindu sing puslaklaga solve tawba ngamgadra maramaduna communal oiba jati khenana rajniti tawba lenga asin satharakliba asi lab dal singna yaba ngamde lab party sina are plaitana satharakpa matamda akanba iho amala kani khanbadagi CAB parliament ta pass tawkhrabasu lenga asna yamna kanna khut thaba ngamdabani Masi Bharat Praja Miyamgi Mai Pakpa Amani Haiki. Kanna ngangma yaroi, rally sepe yaroi. Adugu loinana khara kanna hairu matamda press amadi electronic media kaya fajin gani. Adugu loinana political party luching kaya fagani. Bakoina apam aning kaya paikhat tuna sangali. Adugu loinana matang pangthok election kaya da amadi lakada election kaya singa se masi achoba corporate kaya amana Chora senjau pai basinga lupa crore lakh kaya thadara bakanda BJP lenga se miyambu lupa lising tarada kunda leiraga namduna sakti painaba honaba adugu leira mokoi apamba aningba senjau pai bagi lenga se sum yangna pukhana honaba se musi praja miyamna akan bi ho kaya leira na khoi thengna bagi tangai phado lei Mamang sahi December 13 da India ge Parliament ta Citizenship Amendment Bill 2019 pass tawkiba numi asibu nesona North East Black Day Lauthokiba numi asibu ngasi Manipur mahiroi lup taruk na ngasi su CAA gi mayokta leiri haiba utpo oina MSU headquarter na mahiroi lup taruk ki president sing amadi thongmi kaya punduna MSU President Peter Laistram na amuba phiral chingkhatuna numi asibu yaningdaba phongdoki Manipur da ILP sanakiba sahi ama mapung pharabasu government tawgadaba thabakti thoidokna paikhatri amadi hojik phawbagi oina ILP chanabana kanaba piriba haibadu thagi oina revenue khara lakpa sinatana mitok kaya marum amadi saktakche yaudana ngasi su changlakpa leptri masida sarkarna kanba thabak lokhatpa mathau tari haina Federation of Haumi gi chairman Sapamcha Jadumnina phongdokre ngasi Manipur Press Club ta pangthokpa inner line permit chanakhiba sahi ama pharakpagi palan tharamda mahakna hai Hairiba ILP system asi mapung phana sana hanaba honabada praja singi chauraba daita su lei kanagoma miyoina saktakche yaudana changlakpa matamda sarkarda pau piduna madugi lokhapam thokpa thabak paikha hanaba mateng pangsinpham thoi Hojik Manipurda hairiba system asi sanarabasu maikai kayadagi lakpa mitop sing lep plaitana lamdamasa changlakpa leptri masigi manungda sakhangdaba kaya singnung manungda leiba kaya su yauri masi sarkarna chapchaba thabak lokhatuna makhoi sing asibu khangdokpa mathau tari haina mahakna makhata ki top changai bising top dari bising sing manungda haigare bising kana no sak khangdokpa loina makhoi da pas yaw da hanga mu yarum da tari police department da Manipur government da khangan bisangi loina gabingi ma isu
ꯂꯩꯔꯤꯕ ꯊꯣꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯇꯧꯕ ꯊꯣꯛꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯅꯔ ꯑꯣꯏꯔꯒꯅ ꯐꯣꯔꯦꯅꯔꯒꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯝꯅ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯅꯨꯡꯁꯤꯗ ꯍꯥꯏꯕꯗꯣ ꯃꯁꯤ ꯅꯩꯅꯐꯝ ꯊꯣꯛꯏ ꯊꯤꯒꯠꯐꯝ ꯊꯣꯛꯏ Yairipok Municipal Council Ward Number 9 Social Worker Laisram Somarendra Singh Council Asi Ward Development Committee Member Maibam Selung Singh Anina Yairipok Veterinary Hospital Kusam Naragang Asi Ward Number 9 gi manungda leiba sa san singda pak sanna hida kapthokre Veterinary Hospital Yairipok ki Dr. K. Brozen Singh Nalusing ba staff singna sa san singgi machin marai makhongda nagan balina singdagi ngakthoknaba hida kapthok pikhiba aduda ward adugi miyamna Social Worker Somarendro Member Selung amadi Veterinary Staff Singbu Thagatpasu Phongdokhi Political Party Amoriba Sivasenana Sahi Kya Yomangdagi Hona National Highway Protection Force Semduna Manipuri Lifeline Oriba Impal Dimapur Lambi amadi Impal Jiriban Lambi Ngak Senaba Thabak Paikhat Pinama Matam Sarkarda Takchinduna Lakli Adubu Mamangi Congress Sarkarna Thabak Oina Tobiramdre Adubu Hojik Center Masung Manipurda Lenga Sasan Toriba BJP Sarkarna Handak Manipurgi Oina Indian Reserve Battalion Ani Haibadi Tara Amadi Tara Mathoi Singakadoribasi National Highway Protection Force Oina Thambiraga Highway Ani Asi Ngakpagi Thabak Tobiyu Haina Ngasi Sivasenagi Babuprada Leba Office Paumi Singa Unabada Party Asi President M. Tombina Phongdokre Mahana Makha Takibada IRB Battalion Ani Asna Highway Protection Force Oina Sengat Piraga National Highway Ani Makta Kilometer Tara Dagi Tara Manga Pawgi Manungda Nithina Ngak Senbagi Thabak Sathabiyu Highway ani asida chaliba malpuba gari sing nongmai sindonda namduna paisa lobiba lokhada gari inthaduna mai thadokpiba driver amadi handyman kya phubagi thabak chathaba kaya yamna toina thoi asigumba thaudo asi highway protection force thamduna ngak selabadi thokloi mahna hai yamna ngaklibadi highway ani da cheliba malpuba gari singdagi nongmaina namduna sel munbagi thabak chathabada nongmai konana amadi risika konana phara myoy singadu ain go eba jarak lokhotana Thadokiba Asini. Mamang the suit one ba a so super no my galon in the mirror upon Pare, Senabati Tana Tille. And the Tongan ba, Taya Topa Manipur, community, Yamana Aduki crime, Adu Tono Targadi. State committee settled the governments, the Kari action over the game. Six ships Senada, both governments the hanging Wuhan. I quite put him in the shape, put him in the Kari Kaibili again. Hojik Paugi Marathana break ama luxury. COVID-19 miyoi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isai sagi chawraba thodang lai lengang na piriba SOP isai sagi imung manung pareng lekai da su ngakna chasi pareng da lekai da yariba makhai miyam punbagi thabak thabam sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Seksinba haibasina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai faba upaini Ningsingbiu khud sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi Break makatarakpa pauda Manipur State Legal Services Authority Masal Sagi Patron in Chief Oibatanatana High Court of Manipur Chief Justice Ramalingam Sudhakar ngasi Alternative Dispute Resolution Area Center manga inaugurate tawkre center singasi jitsi mitsinaduna masal sana sinkiba virtual program amada sangakibani ngasi sangariba center manga asi Thoubal Bisnupur Chuchampur Senapati amadi Ukrul district ini aduga hairiba district manga sa lairiba court complex ngasi sangariba area center singsi laigani Video conferencing kutangda panthokiba tharamaduda High Court of Manipur gi Judge Singh Justice Lanu Sungkum Jamir Justice M.B. Muralidharam A. Bimol Singh Manipur Chief Secretary Dr. Rajesh Kumar Advocate General of Manipur N. Kumarjit High Court of Manipur Registrar General A. Guneswar Sharma Manipur Government ki Law and Legislative Affairs Secretary Nungsitombi Athokpam Bar Council of Manipur Chairman O. Madhusandra High Court Bar Association President Senior Advocate Ibotombi Namoijam yauna atay miyoy kiyana saruk yaki. Manipur ki sanareba guitarist amasung Cultural Training Institute ki founder member oiramba Wahengbam Syamsan na manung matam zadana lekhidabada
Institute asigi members na mina ani tumina letuna ikai khumnaba utkre amasung laikhidrabagi thawaina mapugi laikolda ingna sikna lairunaba thongnijakre. September da Parliament pass taukraba agricultural law ahumadu muthatpiyo haina Bharatiya Kisan Union Supreme Court da darkhas thakre. Government law singasi repeal togodabani haiduna hokiba sayol khradagi lomi singna protest togduna laklibani. Bharatiya Kisan Union gi darkhas adubu thakiba union adugi president Bhanu Pratap Singhana haikibada law ahumasa lomi singbu pot yamna sauna leishinduna thamba singi mamangda sontahangani. Law singadu mamutana phajana kanadana sakti sinaduna pass tokibani haiki. Parliament pass tokraba farm law singbu singnaduna darkhas mayama tharakpa laikre haina Supreme Court na Central Government ta khangalakhrabani. Farm law ahumadudi Farmers Produce Trade and Commerce Promotion and Facilitation Act 2020, Farmers Empowerment and Protection Agreement of Price Assurances and Farm Services Act 2020 amasung The Essential Commodities Amendment Act ni. Haukiba sayol khradagi Punjab, Haryana amasung Uttar Pradesh ta lomi singna law singa sigi mayokta kanba khongjang changsinduna laklibani. Lomi lising kayana Delhi tamna lagtuna protest makhoina maru oiba lambi kayasu thingjinna thamlibani. Political party khranasu lomi singi protest pu sawatli hairi. Britain gi AstraZeneca na haikibada COVID-19 vaccine ga Russia gi Sputnik 5 vaccine ga puna investigate togodori. AstraZeneca vaccine gi mapangal hengahana balakokadoriba tharang asida Sputnik 5 na harawa phawi. AstraZeneca na phongdokibada Sputnik 5 vaccine bu sariba Russia gi Gamaleya Institute ka loinana exploring ki thaba hauragani. University of Oxford ka loinana develop tokiba AstraZeneca gi vaccine asi average efficacy asi sada 100.3 ni. Russia na Sputnik 5 ti sada 92 effective oiri. Sputnik 5 sabada sel putholiba Russia gi RDIF Sovereign Wealth Fund ki head Kirill Dmitriev na haikibada Thaurang asina Sputnik 5 technology asigi strength pu utle. COVID lanthenabada tai vaccine ga puna thabak tominabada ekhoi yaningi haiki. Sanabagi pauda hauze thariba Indian Super League ki kunmari suba match ngasi numidang pung 3:30 dagi Goa gi Paodam Stadium da ATK Mohan Bagan ga Hyderabad FC ga sanaragani. League asigi ngarang sanakiba kulumdoi suba match da SC East Bengal ga Jamshedpur FC ga goal amata sanaba ngamdana draw oikre. Hayeng December ki tang 12 league asigi kunmanga suba match Odisha FC ga FC Goa ga sanaragani. Hauze arabada marapa amuka hana thamjari. School phagahansi mission haudokpadagi sarkargi school sing phagalakpagloina ming chanbagi sang hengalakle haina Chief Minister N Birena haikre. State asada pung kunmarigi manungda COVID-19 laisana miyoi sang 103 naba thengnakre miyoi anina laisasna laikhidre. Loinana Citizenship Amendment Act na hankibagi mayokta Manipuri su Black Day gi palan tawkre. Ngasigidi Paodam pijaba matang ngasi loisinjare miyeng tabiri basingbu khurumjari.